Naoyok Naokon Fava, Inga Shagi Kal Sapsava, Ema Leibak Manipur. Mawong Asimak Leibadagi, Mahusana, Arapa Atopalam Dagi, Lapna Piraktuna, Chaktariba Uchek Loktak Kaya Amane. Sakta Pampiriba, Manipur Loktak Patki, Pak Chaurava, Ishing Imaine. Ningtam Matam Horokpadagi Loiva Pawgi Matam Masida, Makal Yamlaba Uchek Amasung, Nganu Makal Kayana. Manipur gi leiriba tongal ba pat amasung sing da sakta walakpagi wari kaya marum laikre chahi amagi October November thada maruoina Manipur gi Tamenglong district ta amur falcon kauba uchek amana masing thingam dana laklaga hapta amamuk panthaduna leirambagi wari shu exploring Manipur YouTube channel amasung Facebook page asimaktada hapjakhiba laikre ningthamgi matamda awang thangba lamda leiba leibak singda ka hen unta senba ingba henman bana chapchaba mafam thibada ima leibak Manipur gi ainga sa chapchaba oibana uchek singna chaktaba gi yamna pamnaba mafam ama oiribane uchek singda natana thangnaba leibak singnasu Manipur da leiba gi nungaibasi khangkhrabadi chada nauda suron charon fawba kaidana leitha haningba leibak oiribane ima leibak Manipur 2017 Shahida Union Ministry of Electronics na Manipur gi Loktak Pat ki iyaida madom lem na ngalivi karang ithatpu India gi first cashless island haina lokthok piduna sakhang khibasu laiki ithat masa asimak lamkoiba singna yamna pamnaba ithat amane lamkoiba singna Manipur da laklawadi Loktak yengdana hannade Loktak yenglawadi Karang ithat phawba yosinbagi hainavi amadi apamba lainarak libani